ꯖꯦꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯩ ꯅꯨꯄꯤ ꯖꯦꯁꯄꯔꯅ ꯇꯣꯜꯂꯣ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯩꯅꯣ ꯒꯥꯔꯤꯒꯤ ꯁꯣꯔꯨꯝꯗꯅꯦ ꯑꯁ ꯅꯣꯏꯁꯤꯗꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯨꯔꯦ ꯂꯣꯏꯔꯗꯨꯅ ꯀꯥꯔꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯇꯣꯟꯅ ꯃꯅꯥꯎꯅꯨꯄꯤ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯄꯥꯛꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯃꯥꯅ ꯑꯅꯝꯕꯅ ꯊꯤꯜꯂꯛꯑꯝꯃꯤ ꯊꯥꯖꯅ ꯃꯆꯥ ꯑꯅꯤꯕꯨ ꯏꯔꯥꯡ ꯌꯥꯎꯔꯛꯇꯣꯔꯦ ꯄꯥꯈꯠꯄꯅ ꯃꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯃꯤ ꯆꯠꯈꯤꯕ ꯍꯦꯔꯣꯗꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯇꯣꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯇꯣꯟꯁꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯉꯟꯇꯥꯅ ꯆꯠꯅꯕ ꯊꯣꯔꯛꯏ ꯌꯨꯅꯤꯐꯣꯔꯝꯁꯨ ꯄꯤꯗ꯭ꯔꯤꯕꯅꯤꯅ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯒ ꯇ꯭ꯔꯤ ꯁꯥꯔꯠ ꯑꯃ ꯍꯥꯞꯄꯒ ꯏꯆꯝ ꯆꯝꯅ ꯊꯣꯔꯛꯏ ꯒꯦꯠ ꯃꯌꯥꯗ ꯃꯃꯥꯅ ꯃꯅꯝꯒ ꯅꯝꯕꯤꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯣꯟ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯦꯡꯂꯨꯗꯒꯩ ꯊꯧꯔꯒ ꯆꯠꯈꯤ ꯖꯦꯀꯣꯕꯁꯨ ꯃꯥꯅ ꯍꯦꯟꯒꯠꯈꯤꯕꯒ ꯇꯨꯡ ꯏꯟꯅꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯌꯧꯕꯒ ꯒꯦꯠ ꯀꯤꯄꯔ ꯑꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯒꯦꯔꯦꯖꯇꯨꯗ ꯒꯥꯔꯤꯗꯨ ꯊꯅꯝꯂꯒ ꯊꯣꯔꯛꯏ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯀꯩꯅꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕꯤꯌꯣ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯖꯣꯏꯟ ꯇꯧꯒꯗꯕꯅꯤ ꯑꯣ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯣ ꯁꯥ ꯂꯥꯛꯇ꯭ꯔꯤ ꯁꯥꯔꯒꯤ ꯃꯃꯤꯡꯕꯨ ꯔꯣꯖꯔ ꯀꯧꯕꯅꯦ ꯇꯣꯟꯅ ꯔꯣꯖꯔꯅꯤ ꯈꯜꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯉꯁꯥꯏꯗꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯧꯖꯤꯟꯈꯤ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯧꯒꯠꯂꯛꯏ ꯔꯣꯖꯔ ꯂꯥꯛꯇ꯭ꯔꯤꯕꯣ ꯃꯌꯥꯝꯅ ꯂꯥꯛꯇ꯭ꯔꯤ ꯁꯥꯔ ꯖꯦꯀꯣꯕꯅ ꯇꯣꯟ ꯐꯝꯂꯤꯕꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯔꯒ ꯅꯨꯄꯤ ꯑꯃꯗ ꯃꯥꯔꯥ ꯉꯔꯥꯡ ꯈꯟꯈꯤꯕꯗ ꯃꯥꯅꯤ ꯁꯥꯔ ꯑꯣꯀꯦ ꯑꯩ ꯀꯥꯗ ꯆꯪꯍꯜꯂꯣ ꯐꯅꯤ ꯁꯥꯔ ꯇꯣꯟꯗꯨ ꯖꯦꯀꯣꯕꯅ ꯑꯗꯨꯃꯥꯏꯅꯒ ꯁꯛ ꯀꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯍꯣꯠꯇꯅ ꯆꯩꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯖꯦꯀꯣꯕꯅꯗꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯕꯦꯕꯥꯔ ꯇꯧꯖꯔꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯔꯒꯤ ꯑꯣꯐꯤꯁꯇ ꯆꯪꯁꯦ ꯇꯣꯟꯅ ꯐꯅꯤ ꯅꯨꯄꯤꯗꯨꯅ ꯆꯠꯄꯗꯨ ꯇꯣꯟꯁꯨ ꯏꯟꯅꯩ ꯖꯦꯀꯣꯕꯀꯤ ꯔꯨꯝ ꯌꯧꯕꯒ ꯃꯦ ꯑꯥꯏ ꯀꯃꯤꯡ ꯁꯥꯔ ꯌꯥꯅꯤ ꯌꯥꯅꯤ ꯆꯪꯕꯤꯔꯣ ꯅꯨꯄꯤꯗꯨꯅ ꯇꯣꯟꯗꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯝꯂꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯐꯝꯃꯣ ꯇꯣꯟ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯂꯥꯛꯂꯒ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯔꯣ ꯅꯪꯒ ꯔꯣꯖꯔꯒ ꯑꯣꯐꯤꯁ ꯔꯨꯝ ꯄꯨꯟꯗꯣꯏꯅꯦ ꯍꯣꯏ ꯁꯥꯔ ꯍꯦꯔꯥ ꯖꯦꯀꯣꯕ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯑꯩ ꯑꯣꯐꯤꯁꯔ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯆꯍꯤꯁꯨ ꯀꯩꯁꯨ ꯍꯟꯅꯔꯝꯃꯣꯏ ꯇꯦꯂꯔꯒꯤ ꯃꯤ ꯂꯥꯛꯂꯒ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯁꯨꯅꯕ ꯅꯥꯞ ꯂꯧꯍꯜꯂꯣ ꯍꯣꯏ ꯁꯥꯔ ꯁꯥꯔ ꯀꯧꯔꯛꯀꯅꯣ ꯃꯦ ꯑꯩ ꯃꯤꯡ ꯀꯧꯕ ꯍꯩꯅꯔꯣꯏ ꯃꯌꯥꯝꯅꯁꯨ ꯁꯥꯔ ꯀꯧꯏꯁꯤꯗꯤ ꯃꯌꯥꯝꯅ ꯀꯧꯔꯁꯨ ꯅꯪꯗꯤ ꯀꯧꯔꯛꯀꯅꯣ ꯀꯩꯒꯤ ꯀꯩꯅꯣꯅꯦ ꯅꯪꯗꯤ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯏꯗꯨꯗꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯃꯤꯡꯒꯧꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯁꯥꯔ ꯑꯩꯒꯤ ꯅꯝꯕꯔ ꯉꯔꯥꯡ ꯄꯤꯔꯝꯕꯗ ꯌꯥꯎꯕꯅꯦ ꯑꯣꯀꯦ ꯑꯩ ꯀꯣꯟꯅ ꯂꯧꯔꯒꯦ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯇꯣꯟꯗ ꯄꯤꯔꯝꯃꯤ ꯀꯣꯜ ꯇꯧꯁꯤꯜꯂꯣ ꯇꯣꯟꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯆꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯖꯦꯀꯣꯕ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯇꯣꯟꯒꯤ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯒꯤ ꯕ꯭ꯂꯣꯛ ꯂꯩ ꯈꯪꯂꯛꯇꯨꯅ ꯑꯟꯕ꯭ꯂꯣꯛ ꯇꯧꯔꯝꯃꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤ ꯕ꯭ꯂꯣꯛꯀ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯇꯧꯈꯤꯗꯦꯀꯣ ꯑꯩꯅ ꯑꯣꯏꯔꯝꯃꯅꯤ ꯅꯣꯡꯃ ꯑꯕꯦꯝ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯗ ꯃꯥꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯔꯤꯁꯤꯞ ꯀꯣꯜꯗꯁꯨ ꯅꯪ ꯅꯝꯕꯔ ꯌꯥꯎꯔꯝꯗꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯀꯧꯅꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯁꯥꯔ ꯋꯥꯔꯤꯗꯨ ꯃꯐꯝꯁꯤꯒ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯣꯏ ꯅꯣꯡꯃ ꯄꯨꯜꯂꯒ ꯁꯥꯟꯅꯔꯁꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯆꯪꯉꯣ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯇꯣꯟ ꯅꯦꯛꯁ ꯔꯨꯝꯗ ꯂꯥꯛꯑꯣ
ꯇꯣꯟ ꯔꯣꯖꯔ ꯎꯕꯗ ꯍꯔꯥꯎꯖꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯏ ꯔꯣꯖꯔ. ꯔꯣꯖꯔꯅ ꯑꯣꯏ ꯔꯣꯖꯔ ꯅꯠꯇꯦ ꯁꯔ ꯍꯥꯏꯌꯣ. ꯑꯣ ꯁꯣꯔꯤ ꯁꯔ ꯂꯥꯛꯆꯔꯒꯦ. ꯇꯣꯟꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯂꯩꯍꯧꯏ. ꯑꯩꯒꯤ ꯂꯛꯁꯤꯗꯤ ꯃꯥꯏꯁꯦ ꯔꯣꯖ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯄꯦꯜꯂꯕꯅꯤ. ꯁꯦꯜ ꯇꯥꯜꯂꯤꯉꯩꯗ ꯅꯨꯄꯤ ꯐꯪꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ. ꯇꯣꯟꯗꯨ ꯔꯣꯖꯔꯒꯤ ꯔꯨꯝ ꯌꯧꯕꯒ ꯔꯣꯖꯔꯅ ꯑꯣꯐꯤꯁꯇꯗꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯁꯤ. ꯀꯝꯄꯦꯅꯤ ꯃꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯤꯕꯅꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯥꯎꯟ ꯆꯠꯄ ꯌꯥꯗꯦꯀꯣ? ꯍꯣꯏ ꯁꯔ. ꯑꯗꯨꯒ ꯑꯣꯐꯤꯁꯇꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅ ꯐ꯭ꯔꯦꯟ. ꯑꯣꯀꯦ? ꯑꯣꯀꯦ ꯁꯔ. ꯒꯨꯗ. ꯅꯪꯒꯤ ꯊꯕꯛꯈꯩ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ. ꯇꯟꯖꯥꯗꯨꯗ ꯂꯦꯟꯂꯥꯏꯟꯗꯨ ꯈꯤꯡꯂꯛꯏ. ꯍꯜꯂꯣ? ꯖꯦꯀꯣꯕꯅ ꯆꯥꯎꯂꯨꯛꯇꯒꯤ ꯉꯀ꯭ꯔꯥ ꯂꯥꯛꯄ ꯏꯕꯨꯡꯉꯣ. ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯆꯠꯇꯧꯕ ꯆꯠꯈ꯭ꯔꯣ. ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ. ꯖꯦꯀꯣꯕꯅ ꯃꯁꯤ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗꯕꯅꯤꯅ ꯖꯦꯀꯣꯕꯁꯨ ꯑꯇꯣꯞꯄ ꯃꯥꯅ ꯆꯠꯇꯧꯕ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯦ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯔꯣꯖꯔꯅ ꯇꯣꯟꯗ ꯊꯕꯛ ꯀꯌꯥ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯣꯐꯤꯁ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯑꯃꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯅꯝꯕꯔ 1 ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯃꯊꯧ ꯆꯤꯟꯅꯕꯅ ꯃꯈꯣꯏ ꯀꯣꯏꯕ ꯂꯥꯡꯕ ꯀꯌꯥ ꯐꯪꯂꯝꯗꯦ. ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ. ꯔꯣꯖꯔꯁꯨ ꯑꯕꯦꯝ ꯍꯟꯗꯛꯇꯒꯤ ꯈꯤꯈ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗꯦ. ꯑꯣꯐꯤꯁ ꯍꯜꯂꯛꯑꯦ ꯋꯥꯔꯕꯅꯤꯅ ꯑꯗꯨꯝ ꯄꯣꯊꯥꯈꯤ. ꯅꯣꯡꯉꯥꯜꯂꯦ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯖꯩ. ꯑꯁꯨꯝꯅ ꯇꯞꯅ ꯍꯧꯈꯤ. ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯅ ꯑꯣꯐꯤꯁ ꯑꯗꯨꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯅꯤꯅ ꯇꯣꯏꯅ ꯆꯠꯂꯨꯗ꯭ꯔꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯒꯦ ꯈꯜꯂꯝꯃꯤ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ. ꯁꯟꯗꯦ ꯑꯣꯏꯕꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯨꯃꯥꯡꯗꯨꯗ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯔꯝꯃꯤ. ꯖꯦꯀꯣꯕꯀ ꯖꯦꯛꯀ ꯄꯥꯏꯔꯝꯃꯤ. ꯔꯣꯖꯔꯒ ꯖꯦꯁꯄꯔꯒ ꯄꯥꯏꯔꯝꯃꯤ. ꯆꯥꯎꯍꯜꯁꯨ ꯃꯌꯨꯝꯒꯨꯝꯕꯅꯤ ꯈꯜꯂꯒ ꯒꯝꯂꯥꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ. ꯒꯦꯠ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯥꯎꯍꯜꯗꯨ ꯒꯦꯠꯇꯨ ꯍꯥꯡꯂꯝꯃꯤ. ꯍꯦꯛ ꯍꯥꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗ. ꯆꯥꯎꯍꯜ ꯉꯛꯅ ꯃꯦꯝꯆꯥ. ꯇꯥꯗ ꯌꯨꯝꯁꯤꯕꯨ ꯇꯥꯗꯒꯤ ꯑꯣꯏꯔꯕ꯭ꯔꯣ? ꯏꯆꯥꯁꯤꯡꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯆꯥꯎꯍꯜ ꯅꯨꯡꯉꯥꯏꯇꯅ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯨꯔꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ? ꯃꯦꯝꯆꯥ ꯀꯞꯄꯛꯏ. ꯇꯥꯗ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩ ꯃꯣꯔꯦꯗ ꯒꯟꯖꯥ ꯂꯂꯣꯟꯕ ꯆꯠꯂꯨꯕꯅꯤ. ꯇꯃꯨꯗ ꯌꯧꯁꯤꯟꯈꯤꯕꯗ ꯑꯩꯁꯦ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯐꯥꯔꯒ ꯖꯦꯜꯗ ꯆꯍꯤ 9 ꯃꯌꯥ ꯂꯩꯔꯨꯔꯦ. ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯅꯤ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯦꯝꯆꯥ. ꯃꯤꯅꯗꯤ ꯅꯪꯕꯨ ꯀꯌꯥꯗ ꯐꯠꯇꯅ ꯂꯧꯅꯔꯤꯕ? ꯑꯩ ꯈꯪꯖꯩ ꯇꯥꯗ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯐꯕ ꯅꯠꯇꯦ. ꯀꯔꯕꯥꯔꯗꯨ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯅꯤ ꯈꯜꯂꯨꯕꯅꯤ. ꯃꯈꯣꯏ ꯕꯕꯥꯅ ꯃꯆꯥꯁꯤꯡꯕꯨ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯖꯦꯜ ꯃꯅꯨꯡꯗ ꯀꯞꯅ ꯂꯦꯟꯈꯤ. ꯏꯆꯥ ꯇꯣꯝꯕꯅ ꯀꯝꯗꯧꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗꯦ. ꯔꯣꯖꯔꯅ ꯀꯣꯛꯇꯨ ꯈꯨꯜꯂꯒ ꯁꯔꯚꯤꯁ ꯇꯧꯒꯦ ꯇꯧꯕꯒ ꯒꯦꯠ ꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯃꯥꯅ ꯌꯦꯡꯕꯗꯨꯗ ꯖꯦꯀꯣꯕꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯀꯀꯥ ꯀꯅꯥꯅꯣ? ꯆꯥꯎꯍꯜꯅ ꯏꯍꯦ ꯃꯦꯝꯆꯥ ꯆꯪꯂꯛꯑꯣ ꯂꯥꯛꯑꯣ ꯅꯌꯨꯝꯅꯦ. ꯃꯦꯝꯆꯥꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯗꯨ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯒ ꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯑꯝꯃꯤ. ꯂꯩꯔꯝꯂꯤꯕ ꯎꯔꯤꯕ ꯃꯌꯥꯝꯗꯨ ꯉꯛꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ. ꯖꯦꯀꯣꯕ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯔꯦꯀꯦꯠ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯦꯝꯆꯥꯁꯨ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥ ꯑꯗꯨꯅ ꯄꯥꯈꯪ ꯐꯥꯔꯝꯕꯗꯨ ꯎꯕꯗ ꯃꯄꯤ ꯑꯗꯨ ꯇꯞ ꯇꯥꯔꯛꯏ. ꯃꯆꯤꯟꯗ ꯇꯞꯅ ꯏꯃꯥꯒꯤ ꯇꯣꯝꯕ. ꯖꯦꯀꯣꯕꯁꯨ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ. ꯃꯈꯣꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯈꯩ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯞꯅ ꯊꯥꯡꯂꯛꯏ. ꯃꯄꯤꯁꯨ ꯏꯍꯧꯔꯛꯏ. ꯃꯆꯤꯟꯗꯁꯨ ꯍꯥꯏꯗꯣꯛꯈꯤ ꯏꯃꯥ. ꯃꯦꯝꯆꯥ ꯃꯆꯥꯅ ꯏꯃꯥ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ.
इमागी तुम्बा जेकोब तारगलिबा मपीदु तैथोक्लगा वरौना मफमसे कनामतगी लम ओइद्रे दायाइगा दाचौगना लोइदे ओथोख्रे अइना कुंबी काले नाइदना अहिं क्या तुम थगै चादा थक्तगै युमसे अमुक नौना लेजबने मफमसे कनागिसु नते अइगिने अइगी अदु हारगा जेकोबदु खुरु कुलगा कपी रोजसु जेकोब की मनाक्ता प्रप्रप चंगलक्तुना जेकोबदु साउना कैसु लेतबा अबेबुदी ngakpi bahibagi thamoi palib nangna nangbu pupi imadadi ngakpi bahitabra adudi machoi bo ikoina imagi khomla lamanse karamna singani hayo जेकोब खांगो वारदना बाय आइगी पुंजी असे क्या वाना हरे नंगसु खांगलिबा नत्रा ममा मपा ओइबसिंगना मचाबु सेंबा हाइबसे चनबि नत्रा आइना आइगी अपोपा सिबु लारे हाइदुना वरबो तोखिदिए आइबु आहबो पिचेदे आइबु फजबा फिरोन सेहते आइदुना वरौखिदिए आइना वरौरिबदि मचा आइखु बुंदोलमलगा चटखिबा ngамबे महाकुदी पुंसीसिना वरौनिए चावहलना चुम्मी इचाना खलीबदा खनफम थोपनी अदुबु ककागे तोंबा नंगबु पुपिना मासे अदु हनदी फतबा नुपीदि नतबनी नखोइबु थाकपा ngamnaba हाइदुना चटखिबा खोंथांगनी नुमितुना मथंगदा करी ओइरकनी मसाफो खंखिदबनी ngakpiba हाइबसिना ख्वाइदगी अथोइबा धर्मनिको इचाना मतंग पुंबदा पिदत पादतपा मचा ओहेरोइ खलीबदा हौजिक्ति नंगबु पुपिना मासे बर्मा की जेलदगी चही मापल लेरगा थोरएने वहाइदु ताबदा जेकोब ngakna करी जेलदगी थोरपा मेमचा फिजिदुना मपीदु तैथोकचे अचुंबनी इमागे तुंबा इमाना ब्लैक कवर तौरुबदगी बर्मी सिंह फादुना जेलदा चही मापल लेरे खंगना चानब संग लेतबना आइबु कनानसु लौथोकपिनबा बर्मा गवर्नमेंट हाइबिरक्ते अदुना चही सुद्रिफाव जेलदा लेबा ताखी फोन सु ताहुबना नकोइदसु पाउ फाउनबा ngamkide जेको फुखौगलगा ममागी मनांगता प्रप्रप चंगसिनदुना ममाबु कोनसिनजे इमा अदु हारगा मखोल थोकना कपी ममा मचादो कमिने मेमचाना मचागी मपीदु तैथोकपी इमा लाए अतुबा इमा नचाबु वरुनुको ममाना मचादबु करमना वरुगनी अतोबा नेयambaniदी वहाइदु ताबदा जेकोब अमुक मपुकनी नुसिरई खोंजेल अदो निग्लप तौना इमा दाचोगा दायगा न पुलगा इंगोलसे तंखायोलमे अदुसु रोजर होइदा अदुगा दायना दिल्ली दे चटख्रे दाचौना लालौबु यावख्रे मेमचा ngakna करी लालौबा अंथोकना ग्यान तादेदको इमागे चौबा इमा आइखोइ दाचौदो पुलिस का खुचोकनबदा लेखिद्रे अदु हारगा जेकोबदु नहौनना मयामबु निंगसिंगलगा कपचे मेमचासु मखादा फमथरगा कपी इमागे चौबा करीनो इचाना तौरमलिबा मतौसिबो ननाउसिंबु निंथिना गपी सेनबिरमगनी खलुबा करीनो नंगना तौरमलिबा मतौसिबो इमाबु वरौरब्रो जेकोबना ममाबु मुकोनसिनबी इमा तोलो नचाई लेसिदी इमाबु वहलोये ज्ञान तादबो मखोइना ताद्रसु नचा तुंबा इलेसिदी से कपकनो इमुंग दे चंगसिलाओ नसादो यम सोले इमुंग दे पोथाररो चावहलना मेमचा हौख्रदी हौख्रे लैरिबा नचा तुंबगी खलगा नसा सोना लेबा यारको हौजिक्ते वखल का हेना खंजिंदुना नसादा नतना अतोमबुसु वहलनु अतोंबा पुसिंबिरो पिसिंबिरो हई नोई कनानो ममागी चाना थकनबा थौरांग तौको ककासु युमहलगे रोजर जैक जेस्पर सु उरिबा मतवदुदा मपीरा लोइने चेलबनी ओइ कका चावहलसु मयमदा चक्रे जेकोबना ममाबु संगलगा इमुंगदा पुसिंबिरेई रोशनीना ममाबु मोरेदा अतोपा नुपादा मयम पानख्रे हाइकिबदु निंगसिंगलाई अदुबु पुकनिंगदु फाथाजै
ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯑꯁꯤ ꯀꯌꯥꯗ ꯊꯧꯈ꯭ꯔꯕ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯃꯆꯨ ꯁꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯗꯤ ꯀꯅꯥꯅꯁꯨ ꯊꯗꯠꯄ ꯉꯝꯂꯣꯏ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯅꯣꯡꯃ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗꯅ ꯃꯄꯥ ꯃꯃꯥꯕꯨ ꯃꯤꯔꯥꯏꯕꯅꯤ꯫ ꯃꯃꯥꯒꯤ ꯕꯣꯔ ꯐꯪꯂꯕ ꯃꯆꯥꯅꯗꯤ ꯃꯃꯥꯕꯨ ꯈꯛ ꯃꯤꯔꯥꯏꯕ ꯍꯧꯅꯗꯦ꯫ ꯖꯦꯀꯣꯕꯇꯤ ꯔꯣꯁꯅꯤꯒꯤ ꯊꯧꯔꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯗꯨꯅ ꯏꯪꯈꯠꯂꯛꯄꯒ ꯑꯣꯏꯕꯒ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗꯕꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯕꯨ ꯋꯥꯔꯧꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯋꯥꯔꯧꯔꯕꯁꯨ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯛꯏ꯫ ꯏꯃꯥ, ꯃꯍꯥꯛꯅ ꯖꯦꯁꯄꯔ, ꯃꯍꯥꯛꯅ ꯖꯦꯛ, ꯑꯗꯨꯒ ꯃꯥꯅ ꯃꯦꯗꯥꯝ ꯔꯣꯁꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯖꯔꯗꯨꯅꯤ꯫ ꯃꯦꯝꯆꯥꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ꯫ ꯏꯆꯥ ꯑꯅꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯏꯅꯔꯝꯗ꯭ꯔꯤꯗꯅ꯫ ꯑꯗꯨꯅꯤ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯑꯐꯠꯇ ꯇꯥꯟꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯗꯧꯅꯤ꯫ ꯑꯅꯤꯗꯨ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯔꯞ ꯏꯀꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯍꯣꯏ ꯏꯃꯥ, ꯃꯥꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯗꯦ꯫ ꯃꯦꯝꯆꯥ ꯌꯨꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ ꯑꯗꯨꯒ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯌꯨꯝ ꯑꯁꯤꯕꯨ ꯏꯆꯥꯒꯤꯔꯣ? ꯖꯦꯀꯣꯕ ꯇꯞꯅ ꯃꯥꯅꯤ ꯏꯃꯥ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯏꯆꯥꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯊꯥꯖꯩ ꯏꯆꯥꯗꯤ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕ꯫ ꯅꯌꯥꯝꯕ ꯌꯥꯏꯃꯗꯤ ꯗꯦꯜꯂꯤꯗ ꯀꯩꯗꯧꯔꯤ? ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯣꯛꯁꯤ, ꯃꯈꯣꯏ ꯋꯥꯔꯤꯁꯦ ꯀꯣꯛ ꯆꯤꯛꯅꯕꯅꯤ꯫ ꯔꯣꯖꯔꯅ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯒꯨꯂꯤ ꯆꯥꯃꯤꯟꯅꯔꯤ, ꯌꯨ ꯊꯛꯃꯤꯟꯅꯔꯤ, ꯕꯥꯔꯗ ꯗꯤꯁꯀꯣꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯀꯌꯥ ꯀꯌꯥ ꯃꯃꯥ ꯑꯣꯏꯕ ꯇꯝꯕꯤꯔꯤ꯫ ꯖꯦꯀꯣꯕꯅ ꯑꯁ ꯚꯥꯏ, ꯀꯩꯅꯣ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯣ, ꯏꯃꯥꯁꯤ ꯃꯀꯣꯛ ꯁꯥꯔꯅꯤꯌꯦ꯫ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯗꯧꯅꯤ꯫ ꯏꯃꯥꯁꯦ ꯌꯣꯠ ꯅꯠꯇꯤꯌꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯗꯒꯤ ꯍꯦꯟꯕ ꯀꯟꯕ ꯄꯣꯠ ꯂꯩꯇꯦꯕꯣ꯫ ꯅꯪ ꯃꯔꯩꯁꯤꯗꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯆꯥ ꯌꯥꯏꯃꯒꯤ ꯄꯥꯎ ꯇꯥꯔꯒ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯄꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅꯤ ꯏꯃꯥ, ꯑꯩ ꯕꯕꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯔꯝꯃꯗꯤ ꯏꯃꯥꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯣꯏ꯫ ꯗꯥꯆꯧ ꯗꯥꯌꯥꯏꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏ꯫ ꯔꯣꯖꯔꯅ ꯐꯔꯛ ꯐꯨꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯣꯛꯆꯥꯛ ꯈꯣꯝꯕ ꯂꯥꯛꯑꯝꯗꯧꯅꯤ ꯅꯠꯇ꯭ꯔꯥ?